ngasisu channel asigi maikeidigi myamgi mafamda content ama puduna laksari aduga myamna thamjigi ngasigi content sisu Lousing pukaini aduga nupi nupa animak ningsingma ngambagi matik mayai aka akum nai habisigi matangna myamna thamjigi aduga article asi reliable source ta yumpham oiraga phongmani adubu masina medical professional singi paukta ki mod sinanaba hotnabadi nate habani Lousing pukai myamna thamjigi Nupa na nupi dagi Lousing Leiba masum ningsingba ngambagi matik mayai Helli haina miyoy ayambana Thajanei adubu mayai salakpa matamdadi nupi na nupa dagi ningsingba ngambagi matik mayai Helli haiba study amadagi Khangle miyai salakpa matamda nupi na nupa dagi brain phabu helabasu thagi khongkap lepkhraba matungdadi nupi gi brain na mathau taba ngambagi sang tapna tapna hantarai loinana memory empowerment amasum dementia gi risk wangkhalai North Americans Menopause Society NAMS ki report hai miyai salakpa matamda nupa dagi nupi na ningsingba ngambagi matik mayai helabasu thagi khongkap lepkhraba matungdadi radiol gi sang handakhiba maram nupi gi brain mathau tawba ngambagi matik mayai hantarai maram aduna anauba Lousing tansinba masum hana khangkraba information ningsingnaba honabada wana thui North Americans Menopause Society ki journals Menopause ki online edition da phonglakhiba report hai ningsingba ngambagi matik mayai hantarakpa amasum toina kauganbagi thawongbu taraina khaklori dabani matam sana doctor ga tanaduna khudong sadaba sidagi ngakthokna bahonabagi tangai fadabalai amaromda Canada gi Vancouver lebe University of British Columbia gi researchers singna haiki madudi sang naina aerobic exercise tawba matamda ningsingba ngambagi matik mayai hengalai sang naina haksang sajil tawbada blood pressure phibam fagalakpaga loinana ningsingba ngambagi matik mayai hengalai ka hena blood pressure wanglabadi vascular cognitive empowerment gi risk wangkhalaktuna dementia ohelakpai dementia ohelakpagi matangda khwaidagi maroiba maram singi manungda Alzheimer's disease ki hek mathangda vascular cognitive empowerment vascular cognitive empowerment gi khudong sadaba mayuk narabadi brain gi asawba masum apikpa I utong sing amanga ta tholakpadagi wakhal khanba masum ningsingba ngambagi matik mayai hantarai University of British Columbia gi Teresa Louis Ambrose na haki study khrada haksang sajil tawbana memory problem gi risk hantahanbagi khudam phangle neurology journal gi online edition da phonglakhiba study gi report hai masagi sai humdraga mari suraba mi humdrada satakhiba study amada haksang sajil tawbana ningsingba ngambagi matik mai hengalakpagi khudam phangle amaramda Groningen's Institute for Evolutionary Life Sciences ki assistant professor Robert Hebekisna Lousing yura satakhiba study amagi report hai tumbagi sang walabadi ningsingba ngambagi matik mayai hantarai researchers singna usida sangeng tawdunu yengbada tumba walabadi brain gi hippocampus ta neuron sing amaga paw fauna watpadagi ningsingba ngambagi matik mayai hantarai haiba khanglakhi hippocampus haibasi ningsingba masum anauba Lousing tansinmada sijinariba brain gi sarwaduni University of Manchester gi researcher Joseph na satakhiba study amagi report matunginadi sang naina haksang sajil tawba matamda brain na mathau ningthina tarakpa maramna ningsingba ngambagi matik mayai hengalai schizophrenia na naraba miyoi sahunga marfuga mangabu sayul taragani thui subna haksang sajil tawhanbada brain na mathau ningthina tarakpa thengnakhibani schizophrenia na naraba miyoi sing mathanta wakhal na sagalaba mamita Masil marang pang udo uba maramna akiba phawra I hairiba miyoi adu hidak langthak pijabaga loinana haksang sajil toholabadi athuba matamda phibam phagala I hairi sang naina haksang sajil torabadi brain mathau ningthina tawba ngamlakpana loinana schizophrenic patient singna akoibada thokliba thawdok sing khangma ngammi amasum ningsingbagi matik mayai hengalai mi masa khangma ngamdaba amasum ningsingba ngambagi matik mayai mangkhiba haibasi schizophrenia gi maruiba layungni adu sang naina haksang sajil torabadi ningsingba ngambagi matik mayai hengala I haina Joseph Father na phongdokhi anaba hawgalakpa sang naina haksang sajil tawbaga loinana masi oiba chinjak masal suna sarabadi schizophrenia gi phibam phagala I haiba khangle study gi report asi schizophrenia bulletin gi online edition da handak phonglakpani Canada gi Vancouver lebe University of British Columbia gi report amana haki
ahal oisilaglaба amasum ningsingma ngamagi matik mayai hantharaklaba miyoisingna aerobic exercise tawrabadi yamna sawna kanaba phangbagi khudam phangle researchers singna miyoi khara wakhal khanma ngamagi matik mayai hengalai haiba khangki hakchang sajil tawbuna hiram kyada kanaba pibaga loinana blood pressure control tawbura su mateng pangi amaramda tumba watpana ningsingma ngambagi matik mayai handahalli haina Ronin's Institute for Evolutionary Life Sciences ki report amana su phongdorakli adu me hausuinadi matang se sinjarage amasu matam gi weba mayamna kana gani khanma loksing gi pukai mayamda puduna laksage and thank you.